Ningtham tha loikhrabanina yaningthagi mamisu tamba horakpa nungai ba kumhai mayam amanasu aikhoibu ngaiduna leiraba matam asidasu akiba langtaknaba amana khudum chalakpa dugumba tanpham amakhakni coronavirus laichat asi sandorakpa covid-19 manipur dasu yaurakadra haibagi mipaiba pakhatpa anisina yanaba matam amakhakni maram asina sangai quiz ki maikaidagi hairiba covid-19 asidagi isa isamak ngakthoknaba yamna sectionna leiminasi haibasisu thamjage aduga lakadoriba yausang kumhaigi yaipa paujal nungaibasu phongdokjari thauram tabiram libasing sangai quiz ki samnga nipumapan suba tangkakaloinana taramna oksari khurumjari ngasigi tangkaksida February thagi lucky winner ga unabagi tangkak su yaujari aduga mamangi tangkaki wahangsing paukhumga loinana ningsingjaraga ngasigi tangkaksigi wahangsu hangsaba mathang khudol tamjarake ahan basidi mamangi tangkak sangai quiz samnga nifunipan subada hangsakiba wahangsingdu paukhumga loinana amuktang ningsingjage thoramsida saruk yakiba paukhum thakiba mioising aina thakiba paukhum adubu chumlibra haibagi khangning soidana leiramgani khangminarasi ahan boina hangsakiba wahang aduna The Red Book of Endangered Language haibasi malemgi mutharaklaba lonsingi oina sembal list amani hairiba Red Book of Endangered Language asi karina mahut sinkrabage masida manipuri haibadi maithai natraga maithai lon asi karamba category da yaubage saurakna mioi kayamukna ngangba lon ama oiri haibage wahang asige sumba paukum thamjarake adomna thakiba duga manabra mutang yengbiyo The Red Book of Endangered Language hairibasi the UNESCO Atlas of World's Language in Danger hairibasi na mahut sinkre masida manipuri haibadi maithai natraga maitai lon hairiba lon ase vulnerable hairiba category asigi manungsanna yawi aduga saurakna mioi lak tarani thoiga lising yangkhai romna ngangba lon ama oiri hai ani suboina hangjakiba wahang aduna 2020 CD3 hairiba minimun hairaga sukhangnaba posak asi karino masiga thaga khenariba si karino masigi asumba paukhumna 2020 CD3 hairibasi Pitribigi orbita koiraga leiba kargi size muktang chauba asteroid amakhakni masi scientist singna minimun natragana planet sigi ani suba tha haina maming thonkibani masi matam kharagi oina capture tauba temporarily capture object amakhakni masiga thaga khenariba sina 2020 CD3 asidi matam kharakaki oiba Pitribibu koiraga leiba posak amakhak oigadawribani aduga thaga manadana hairiba posak asidi matam kharagi manungda adumak Pitribigi orbitagi lapthoktuna satkigani wahangsing asigi damak aikhoida paukum thabiraktuna saruk yakibasi punna mioi yangkhaini makhoigi maraktagi ahanbasi wahang animaki paukum sumna thabirakiba mioisingi moing hana thamjarake ahanbasi ahanboina saruk yabirakpa marup anikhakni sangai quiz taramna oksage amadi leptuna saruk yabiraknabasu haijari mioising adudi singjamai yumnam leikai dagi gaitri ayakpam amasung tabanu ayakpam taramna oksari wangkai ayangpali dagi songtham sret tinungai awang leikai dagi hidangmuyum devdas sarama Don Bosco High School fayeng da tamlibi ningthaujam Eliza fayeng kharang khunau dagi ningthaujam ingosa sakpa hauba marakai sam leikai dagi khaidem ras lakshmi amasung khaidem vidya lakshmi kairau bitra makha leikai dagi taurem yaifabi amasung taurem yaifaba Kaira wangkem kongnang makhong dagi Ajit Putem sangangai usekon airport dagi singangbam Prameswari Yaripok Chandrakhong dagi Wangjam Rita Yaripok Poirau Khongjil dagi Tensubam Koireng Pasoi Patfo Laiharau Bung Manak dagi Hizam Ajem Singh Singjamai Wangma Khetri Leikai Mongkhang Lambi dagi Nongmai Kapam Tejendro Friendship Educational Academy Khurai dagi Lanchen Bisanu Angom Jambam Tolen Khun Kasar dagi Maitan Kesengbam Bufen Elias Meira Khuman Hiyangthang Mamang Leikai dagi Moirangthem Nitishkumar amadi Moirangthem Sonica Devi Sekta Makha Leikai dagi Bijen Kumar Fizam matam kuina sangai quizta Bijen Kumar gi ming tajarudre amuk hana yaubirakpa nungaijai taramna oksari leptana saruk yabirau teksam mamang leikai dagi Sonali Tongram KP School dagi Fizam Sara amasung loibi konta khaba makha leikai dagi Imu Chau Thaudam Kongbu Khunau Standard College manak dagi Khetramium Premjit Singh Porabi Pukri Mapal dagi Nausa Laikhuram Kaksing Turel Wangma Ningthau Pareng dagi Ganguli Moirangthem Wafung Inthan Kangpokpi District dagi Roman Riamroi Inpui amasung Hangul Makha Leikai dagi Sayed Nawaz hairibasing asina wahang animaki paukum sumna thabirakiba mioising aduni ahanba wahangi paukum tamak sumna thabirakpa mioidi yaudre anisuba wahangi paukum tamak sumna thabirakiba mioising thamjarake Sagwalban Khamnam Leiraktagi Mitlaubi First Emer Family Line Campus dagi Ningthaujam Mananda Singh Sagwalban Khamnam Leiraktagi Azmala amasung Rosni TG High Secondary School da tamlibi
Ningthaujam Marsika Devi, Kairau Bitra Makha, Lokrakpam Leikai Degi Lokrakpam Subol, Kairak Tomal Makhong Degi Roman Maitai, Irengban Mayai Leikai Degi Melody Senjam, Sagolban Tera Degi Somendro Oinam, Kairak Mayai Leikai Degi Thongram Nong Punganba, Amasung Brojendro Maitai, Herok Bazar Degi Ilangbam Santos, Singamaka Maisnam Leikai Degi M. Puda Singh, Ningom Thongjaw Degi Waikom Rajen, Haubam Marak Kaisam Leikai Degi, Kaidem Hemosandra Singh, Kabam Lomkai Degi Tanzam Herojit, Amasung, Hingang Mayai Leikai Degi, Pinky Toksom, Hairiba Mioy Sing Asina, Anisubu Wangi Pokum Tamak, Sum Tabirakiba, Mioy Sing Aduni, Pokum Tabirak Tunasarugia, Bikiba Sing Tagatsari. Mathang Sidi, Lilong Chazing, Marin Kongdeleba, Leisangthem Vision Carpentry Works ki proprietor, Leisangthem Vision Masamang ni sponsor Toba Prize Panglaba, February Tagi Lucky Winner Sing Aduga, Unaduna Wari Sabagi Matang Adu Muktaminase. Sangai Quiz Sarugia Birakpa, Mioy Sing Marakta Lottery Watsaduna, Winner Webangam Kraba, Hiyangthang Mamang Leikai Degi, Moirangthem Nitishkumar Singh Amadi, Moirangthem Sonica Devi, Hairiba Mioy Ani Siga, Aikogi Mihut Singh, Longjam Gunachandra Amasung Soraisam Uzeeta, Aniga Unaduna Wari Sabasi Makhatana Tahanjari. Congratulations, Moirangthem Nitishkumar Amadi Sonica, Sangai Quiz ki winner wena koi studio da taram noksari. Thank you All India Radio Imphal. Ahan basdi mayam wari batai saba hodri ngai da Nitishkumar gi madi Sonica gi ba sagi self introduction masam tang thambiu. Ai gi ming Moirangthem Nitishkumar Singh leifamna Hiyangthang mamang Leikai aduga aibu pokpiba baba gi mingna Moirangthem Nimai Singh aduga aibu pokpiba ima gi mingna Moirangthem Ongbi Ronibala Devi. Adudi Sonica gi sudum manare ko. Ichilina oibani na ko. Au manare. Uzeeta adudi wari batai sabse kari dagi hana hausige. Hausik se kai hotna biri. Ai graduation loisanjare mamang sahi 2019 da college na Kamikya Pemton College Hiyangthang da. Kai subject ta no loishalesa. Science ne subject na chemistry, botany, zoology. Honors ti kai subject ta tawbi. Zoology da tawjare. Sonica di. I hoji comprehensive concept school da class 12 kaje doine. Ado ichine now se Nitishkumar ga Sonica ga se thangna boy durira. Au man. Hoi. Thangna bai sin now sings di yam khana bani yam fighting yam do ni do. Ka he ni Nitishkumar ga Sonica ga di khana da jala. Angang ori ngai da di adum khara khatnare aduga khatnadreba hazikti khatnadre adum makha tarak poina graduation ju loirabanina makha ta base kari tawge na khalli si matang ji da tanja loga kitang hakainam ta haije hoge aigi pamjaba haigadra ai ne hek pi ngai matam dagi adum art ki line je yamna pamna hore angang ori ngai dei aina inkhalakpa matam class 10 adai 11 12 ka thakpa matam je Taban Song Mayam Setting Matamneva, Pama Sasing Gionade, Adu Id Gasalacting a Siva, Mayam Nadi Tazabi, Dredi Kangde, Aduga, Sumang Lilazi, a Perikawagera, a Pagadava, Igadabatu, Lulu Tuamaga, Atum Tumina Orzu, a Yam, what them say, Yam Pamzer, Haitare, Yum the Acting Toba, Ataki, Wari Macha, the Semeka Evas, Adudasum, the Acting Sigilanzita, Adum Kaga, Angang at the Haitare, Adum Pam the Hore, Aduda, Yungi, Imaba Banadi, Masida Kaya, support kya phangdaba directing ba mang natrazu moida tang pam da bagi mami je kitang tabo ine ui mi ama oiba ngamoidra haibaje khanbadagi financial freedom du laigadra haibagi chingna ba duneba adu mai tawbadagi phajana dum satpaje phangidra dagi dum like se dum makhata na dum tamda gre adu si marak sida akoi mana doctor oibajam pamjare ba mai kai pamje ba mana adu aina di ai gi kok sida lai ji gadi chana da ba do adu da akoi mana mu sum pamje ba ni na try tawrajira da nai je cometa mesida dagi biophone gi ai coaching lame aduga anira kumba try tawrame adu khangidre dum adu dagi dum makhata na dum engagement je dum phajina loisalagi na khalle aduna ngasai hangbiriba question dugi matungina haidar pamjabaji makhata na University of Culture hangaga chawnga leirabanina masida makhata na ai culture jida ai master je ai loisalakanda aduga iroina na aina pamiba arts ki lambi je sida kharaga sum chachira haibaje ai hojik sum khanjabaje masine punsigi tangka kharada karamba line da satkadage haibagi changakna ba khara leirurga su hojikti arts ti lambi da pame haibane ba subject moina loina tambaga masu career moina chatpa yabagi khudong sa ba hojik manipur da su laabadina haina ba su lei ni ngadi thoba madum lai natragana tambada athengba leite haiba so hainai ko hainai aduna
ꯐꯖꯅ ꯇꯝꯃꯒ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯕꯁꯤ ꯍꯥꯏꯖꯒꯦ ꯍꯣꯏ ꯑꯗꯨꯗꯤ ꯁꯨꯝ ꯋꯥꯔꯤ ꯁꯥꯕꯒꯤ ꯃꯑꯣꯡ ꯑꯣꯏꯅ ꯅꯍꯥꯟꯈꯩꯗꯤ ꯁꯉꯥꯏ ꯀ꯭ꯋꯤꯁꯇ ꯀ꯭ꯋꯦꯁꯟ ꯍꯪꯉꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯦꯗꯤꯌꯝꯁꯤꯡꯒꯤ ꯊ꯭ꯔꯨꯗ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯑꯟꯁꯔ ꯊꯥꯔꯛꯑꯒ ꯑꯗꯨꯃꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯕꯒꯤ ꯃꯑꯣꯡꯁꯦ ꯂꯩꯕꯅꯤ ꯉꯁꯤꯗꯤ ꯊꯦꯡꯅꯔꯤꯉꯩ ꯅꯤꯇꯤꯁꯁꯦ ꯑꯦꯛꯇꯤꯡ ꯇꯧꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯍꯥꯏꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯇꯤꯛꯇꯣꯛꯀꯨꯝꯕ ꯂꯥꯏꯀꯤꯒꯨꯝꯕꯁꯦ ꯌꯥꯝ ꯁꯤꯖꯤꯟꯅꯔꯦꯗꯅ ꯑꯗꯣ ꯅꯤꯇꯤꯁꯇꯤ ꯁꯤꯖꯤꯟꯅꯕ꯭ꯔꯥ ꯑꯗꯨꯗꯤ ꯁꯤꯖꯤꯟꯅꯗꯦ ꯅꯤꯇꯤꯁꯅ ꯍꯥꯏꯕꯤꯕꯗ ꯁꯨꯃꯥꯡ ꯂꯤꯂꯥꯒꯨꯝꯕꯁꯦ ꯌꯥꯝ ꯄꯥꯝꯖꯅ ꯌꯦꯡꯉꯦꯅ ꯍꯥꯏꯀꯣ ꯑꯗꯣ ꯀꯔꯝꯕ ꯂꯤꯂꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯈꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯌꯦꯡꯕꯗ ꯂꯤꯂꯥꯁꯦ ꯌꯥꯝꯅꯗꯤ ꯌꯦꯡꯈ꯭ꯔꯦ ꯑꯗꯣ ꯑꯩꯅ ꯅꯨꯡꯉꯥꯏꯈꯤꯕꯁꯦ 2-3ꯈꯛ ꯁꯨꯝ ꯍꯥꯏꯖꯒꯦ ꯑꯍꯥꯟꯕꯗ ꯂꯤꯗꯤꯁꯤꯒꯤ ꯒꯨꯂꯥꯞ ꯁꯤꯃ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝ ꯌꯦꯡꯈꯤꯕꯅꯦ ꯌꯥꯝ ꯐꯖꯕ ꯂꯤꯂꯥꯅꯤꯀꯣ ꯒꯨꯅꯥ ꯃꯇꯝ ꯑꯩꯁꯨ ꯌꯦꯡꯍꯧꯋꯦ ꯁꯤꯃ ꯌꯥꯝ ꯄꯥꯝꯖꯩ ꯑꯗꯨꯒ 21st ꯁꯦꯟꯆꯨꯔꯤꯒꯤ ꯀꯨꯟꯇꯤꯗ ꯄꯥꯔꯠ 3ꯗꯣ ꯄꯥꯔꯠ 3ꯁꯤꯃ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯏꯔꯝꯗ ꯃꯅꯤꯄꯨꯔ ꯑꯥꯔꯇꯤꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯁꯥꯟꯅꯈꯤꯕ ꯌꯥꯝꯅꯁꯨ ꯅꯣꯛꯈꯤꯕ ꯂꯤꯂꯥꯅꯦ ꯃꯃꯤꯡꯗꯣ ꯄꯥꯈꯪ ꯅꯝꯕꯔ 1 ꯍꯥꯏꯕ ꯄꯥꯈꯪ ꯅꯝꯕꯔ 1 ꯁꯤ ꯑꯍꯨꯝꯁꯦ ꯑꯩꯅ ꯂꯤꯗꯤꯁꯤ ꯒꯨꯂꯥꯞꯁꯦ ꯌꯥꯝ ꯄꯥꯝꯖꯩꯅꯁꯨ ꯍꯥꯏꯕꯤꯔꯦ ꯑꯗꯣ ꯀꯩꯒꯨꯝꯕ ꯅꯤꯇꯤꯁꯇꯀꯣ ꯂꯤꯗꯤꯁꯤꯒꯤ ꯒꯨꯂꯥꯞꯁꯤꯗꯩꯁꯦ ꯌꯥꯎꯅꯅꯕꯒꯤ ꯆꯥꯟꯁ ꯑꯃ ꯄꯤꯔꯝ ꯇꯥꯔꯒꯗꯤ ꯀꯔꯝꯕ ꯔꯣꯜ ꯂꯧꯒꯦꯅ ꯈꯜꯂꯦ ꯑꯩꯅ ꯄꯥꯝꯖꯕꯁꯦ ꯍꯤꯠꯂꯔꯗꯣ ꯁꯥꯅꯤꯡꯉꯦ ꯍꯤꯠꯂꯔ ꯁꯥꯅꯤꯡꯉꯦꯕ ꯌꯥꯝ ꯐꯖꯕ ꯔꯣꯜ ꯑꯃꯁꯨ ꯈꯜꯂꯦꯀꯣ ꯍꯤꯠꯂꯔ ꯁꯥꯕꯤꯅꯤꯡꯉꯤꯁꯦ ꯀꯩ ꯃꯔꯝꯒꯤꯅꯣ ꯑꯣꯏꯗꯣꯔꯤꯅꯣ ꯑꯩꯒꯤ ꯁꯝ ꯈꯨꯀꯛꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ ꯍꯤꯠꯂꯔꯒꯤ ꯑꯃ ꯁꯨꯃꯥꯏꯅ ꯅꯥꯀꯟꯗ ꯄꯨꯂꯞ ꯌꯦꯠꯇꯔ ꯑꯣꯏꯗꯔ ꯄꯨꯂꯞ ꯊꯥꯗꯕꯤ ꯑꯃ ꯇꯧꯕꯅꯦꯕ ꯑꯗꯨꯒ ꯌꯥꯝ ꯃꯥꯟꯅꯔꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯃꯥꯒꯤ ꯅꯥꯇꯣꯟꯒꯤ ꯁꯨꯃꯥꯡꯗ ꯍꯥꯏꯇꯥꯔꯦ ꯀꯣꯏ ꯃꯆꯥ ꯑꯃ ꯍꯥꯞꯄꯗꯣ ꯑꯗꯨꯒ ꯍꯥꯏꯐꯦꯠ ꯁꯨꯝ ꯑꯩꯅꯒ ꯃꯥꯔꯀꯔꯅꯒ ꯁꯨꯝ ꯌꯦꯛꯁꯜꯂꯒ ꯌꯦꯡꯀꯥꯟꯗ ꯌꯥꯝ ꯃꯥꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯒꯤ ꯀꯩꯔꯣꯏ ꯂꯩꯀꯥꯏꯗ ꯂꯩꯕꯁꯤꯡꯅꯁꯨ ꯍꯤꯠꯂꯔ ꯃꯥꯜꯂꯦꯅ ꯁꯨꯝ ꯍꯥꯏꯕ ꯑꯗꯨꯗ ꯀꯩ ꯍꯥꯏꯅꯤ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯊꯣꯛꯈꯥꯕ ꯃꯇꯝꯅꯦꯕ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯈꯤꯕꯗꯣ ꯑꯗꯨꯗ ꯁꯨꯝ ꯑꯩꯅ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯍꯤꯠꯂꯔ ꯁꯥꯕꯁꯦ ꯑꯗꯨꯒ ꯁꯨꯃꯥꯡ ꯂꯤꯂꯥꯗꯕꯨꯗꯤ ꯍꯥꯏꯕꯤꯔꯦꯀꯣ ꯐꯤꯜꯝꯗꯗꯤ ꯀꯔꯝꯕ ꯐꯤꯜꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯅ ꯌꯦꯡꯉꯤ ꯃꯥꯌꯣꯛꯐꯤꯒꯤ ꯃꯆꯥ ꯁꯤꯃ ꯑꯩꯅ ꯌꯥꯝ ꯄꯥꯝꯈꯤ ꯃꯅꯤꯄꯨꯔꯒꯤ ꯅꯠꯇꯕ ꯑꯇꯣꯞꯄꯗ ꯍꯥꯏꯔꯒꯗꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯦꯡꯉꯩꯁꯨ ꯑꯩꯅ ꯄꯦꯟꯈꯤꯗꯕ ꯍꯥꯏꯇꯥꯔꯦ ꯇꯥꯏꯇꯥꯅꯤꯛꯁꯦ ꯖꯦꯝꯁ ꯀꯦꯃꯦꯔꯨꯟꯒꯤ ꯕꯥꯍꯨꯕꯂꯤꯁꯦ ꯑꯦꯛꯇꯔꯒꯨꯝꯕꯗꯤ ꯌꯥꯝꯅ ꯈꯣꯏꯗꯥꯖꯕ ꯑꯦꯛꯇꯔ ꯑꯦꯛꯇ꯭ꯔꯦꯁ ꯂꯩꯕꯤꯕ꯭ꯔꯥ ꯀꯅꯥꯅꯣ ꯍꯥꯏꯕꯤꯌꯨ ꯒꯣꯀꯨꯜ ꯅꯨꯄꯤꯗꯅ ꯑꯕꯦꯅꯥ ꯅꯤꯇꯤꯁꯀꯨꯃꯥꯔ ꯃꯔꯛꯇꯅ ꯅꯤꯇꯤꯁꯀꯨꯃꯥꯔꯗ ꯍꯧꯖꯤꯛꯁꯦ ꯐꯤꯜꯝ ꯑꯃꯈꯛꯇ ꯃꯅꯤꯄꯨꯔꯤ ꯐꯤꯆꯔ ꯐꯤꯜꯝ ꯑꯃꯈꯛꯇ ꯂꯤꯗ ꯔꯣꯜ ꯍꯥꯏꯇꯥꯔꯦꯀꯣ ꯄ꯭ꯔꯣꯇꯥꯒꯅꯤꯁꯀꯤ ꯔꯣꯜꯁꯦ ꯂꯧꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯈꯛ ꯑꯣꯐꯔ ꯑꯃꯈꯛ ꯂꯥꯛꯑꯦꯅ ꯈꯜꯂꯁꯦꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯀꯅꯥꯒ ꯂꯣꯏꯅꯅ ꯑꯦꯛ ꯇꯧꯃꯤꯟꯅꯅꯤꯡꯉꯤ ꯈꯤꯇꯪ ꯑꯩꯈꯣꯏꯗꯒꯤ ꯆꯍꯤ ꯌꯥꯝꯃꯕ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯂꯦꯡꯒꯥ ꯑꯃ ꯍꯦꯛꯇ ꯌꯥꯏꯅꯦ ꯅꯤꯇꯤꯁꯅ ꯄꯥꯝꯕ ꯑꯃ ꯍꯦꯛꯇ ꯃꯃꯥ ꯇꯥꯌꯦꯟꯖꯝ ꯃꯦꯝꯕ ꯁꯤꯒ ꯑꯦꯛꯇꯤꯡ ꯌꯥꯝ ꯇꯧꯅꯤꯡꯉꯦ ꯈꯤꯇꯪ ꯅꯍꯥ ꯍꯥꯏꯇꯥꯔꯦꯀꯣ ꯈꯤꯇꯪ ꯑꯗꯨꯗ ꯍꯥꯏꯔꯒꯅ ꯑꯗꯨꯝ ꯆꯦ ꯑꯕꯤꯅꯥꯎ ꯅꯤꯇꯤꯁ ꯔꯦꯗꯤꯑꯣ ꯂꯤꯂꯥꯒꯨꯝꯕꯗꯤ ꯇꯥꯕꯤꯕ꯭ꯔꯥ ꯇꯥꯏ ꯀꯔꯝꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯩ ꯃꯣꯏꯔꯥꯡꯊꯦꯝ ꯏꯅꯥꯎꯒꯤ ꯅꯣꯡꯉꯥꯜꯂꯕꯁꯨ ꯊꯥꯕ ꯂꯩꯅꯝꯗꯣ ꯌꯥꯝ ꯐꯖꯕ ꯃꯌꯥꯝ ꯑꯗꯨ ꯃꯁꯇꯔꯄꯤꯁꯅꯦꯅ ꯍꯥꯏꯅꯩ ꯑꯗꯨꯗꯨꯅ ꯌꯥꯝ ꯄꯥꯝꯃꯦ ꯅꯤꯇꯤꯁꯀꯤ ꯆꯣꯏꯁꯁꯤꯁꯨ ꯌꯥꯝ ꯐꯖꯩ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯐꯕ ꯑꯦꯛꯇꯤꯡ ꯇꯧꯕꯒꯤ ꯑꯥꯔꯠꯇꯁꯤꯗ ꯊꯋꯥꯏꯁꯦ ꯂꯨꯞꯄꯒꯤ ꯃꯃꯤ ꯑꯃꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅꯁꯨ ꯉꯥꯛꯇꯪꯁꯤꯗꯁꯨ ꯎꯕ ꯐꯪꯖꯩꯀꯣ ꯅꯤꯇꯤꯁ ꯊꯋꯥꯏꯅ ꯈꯣꯏꯗꯥꯖꯕ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯗꯁꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯅꯕ ꯅꯤꯇꯤꯁꯀꯤꯁꯨ ꯈꯤꯇꯪ ꯍꯩꯖꯕ ꯑꯦꯛꯇꯤꯡ ꯑꯃ ꯃꯇꯦꯡ ꯇꯧꯕ ꯃꯌꯥꯝ ꯇꯥꯃꯤꯟꯅꯁꯤ ꯁꯣꯏꯈꯤꯕ ꯂꯥꯡꯈꯤꯕ ꯌꯥꯔꯁꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯣ ꯌꯥꯎꯁꯪꯁꯨ ꯀꯨꯏꯗ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛ ꯂꯝꯕꯤꯗꯁꯨ ꯁꯦꯜꯁꯨ ꯃꯌꯥꯝ ꯑꯃ ꯊꯠꯂꯦꯕꯀꯣ ꯑꯗꯨꯅ ꯐꯥꯒꯤꯒꯤ ꯑꯣꯏꯕ ꯑꯩꯅ ꯁꯥꯒꯠꯆꯔꯒ ꯍꯥꯏꯇꯥꯔꯦ ꯇꯥꯁꯤ ꯍꯩꯃꯥ ꯏꯕꯨꯡꯉꯣ ꯊꯣꯏꯕ ꯅꯠꯇ꯭ꯔꯅꯦ ꯁꯤꯕꯣ ꯏꯕꯨꯡꯉꯣ ꯊꯣꯏꯕ ꯂꯥꯎꯅꯦ ꯁꯤꯗ ꯃꯥꯝꯃꯅꯤꯅꯦ ꯀꯧꯔꯤꯁꯦ ꯃꯥꯝꯃ ꯀꯩ ꯍꯥꯏꯒꯦ ꯉꯥꯏꯈꯣ ꯅꯪꯕꯨ ꯌꯥꯝ ꯁꯥꯎꯅ ꯂꯥꯛꯏꯁꯤꯕꯨ ꯃꯥꯝꯃ ꯑꯩꯁꯦ ꯑꯋꯣꯏꯕ ꯂꯨꯄꯥ 100ꯈꯛ ꯄꯨꯔꯒ ꯐꯣꯝ ꯑꯃꯈꯛ ꯂꯧꯕ ꯆꯠꯂꯨꯕꯅꯦ ꯑꯦꯛꯖꯥꯝ ꯄꯩꯈꯥ ꯑꯝꯇ ꯊꯥꯒꯦꯅ ꯑꯗꯨꯒ ꯄꯩꯁꯥꯗꯨꯁꯨ ꯂꯣꯏ ꯂꯧꯕꯤꯍꯧꯔꯦ ꯂꯝꯕꯤꯗ ꯁꯦꯟ ꯇꯠꯄ ꯑꯩꯈꯣꯏ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯅ ꯑꯗꯨꯒꯤ ꯑꯗꯨꯅꯤꯗꯣ ꯑꯩꯁꯨꯅꯦ ꯃꯗꯨꯒꯤ ꯗꯁꯥꯗꯣ ꯅꯍꯥꯟ ꯇꯥꯔꯕꯅꯤ ꯅꯍꯥꯟꯁꯦ ꯏꯃꯥꯟꯅꯕꯗꯣ ꯃꯁꯥꯗꯣ ꯌꯥꯝ ꯀꯟꯅ ꯉꯝꯗ꯭ꯔꯦꯗꯅ ꯑꯩꯁꯦ ꯆꯠꯄꯅꯦ ꯑꯗꯨꯒꯗꯤ ꯊꯠꯇꯅ ꯂꯩꯔꯝꯃꯤꯅꯦꯍꯦ ꯑꯗ ꯑꯩꯅꯅꯦ ꯆꯍꯤ ꯑꯃꯒꯤ ꯃꯁꯤ ꯍꯧꯅꯕꯤꯅꯦꯗꯅꯅꯦ ꯑꯩ ꯂꯨꯄꯥ ꯑꯃꯅꯤꯀꯣ ꯁꯨꯝ ꯄꯤꯌꯦ ꯃꯣꯏꯅ ꯀꯩ ꯍꯥꯏꯔꯛꯀꯦꯕꯗꯅꯦ ꯀꯩꯅꯣ ꯈꯨꯔꯥ ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯂꯨꯄా ꯑꯃꯅꯤꯕꯨ ꯄꯩꯁꯥꯔꯥ 3 ꯄꯤꯕ ꯄꯥꯜꯂꯦꯁꯤꯐꯥꯎ 10 ꯌꯧꯈ꯭ꯔꯦ ꯑꯗ ꯑꯩꯅ ꯀꯩꯗꯧꯒꯤ ꯏꯕꯦꯝꯃ ꯀꯨꯝꯃꯝꯒꯤ ꯆꯠꯅꯕꯤꯅꯤ ꯄꯨꯔꯥꯅ ꯈꯔ ꯄꯤꯔꯤꯁꯦ ꯌꯥꯔꯣ ꯀꯩꯗꯧꯔꯒꯦꯅꯦ ꯍꯥꯏꯕꯁꯦ ꯃꯣꯏꯁꯦ ꯌꯥꯗ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯃꯣꯏꯒ ꯉꯥꯏꯍꯥꯛ ꯅꯤꯡꯉꯥꯏ ꯁꯪꯒꯥꯅ ꯇꯧꯔꯀꯥꯟꯗ ꯑꯩꯅ ꯑꯅꯥꯕꯒꯤ ꯃꯐꯝꯗꯣ ꯌꯧꯀꯥꯟꯗꯗꯤ ꯀꯃꯥꯏꯅ ꯇꯧꯔꯦ ꯑꯅꯥꯕꯗꯣ ꯏꯕꯨꯡꯉꯣ ꯁꯪꯁꯀꯥꯔꯗꯣ ꯂꯣꯏꯔꯝꯃꯦꯅꯦ ꯈꯪꯗꯦ ꯃꯥꯝꯃꯒꯤ ꯋꯥꯗꯤꯅꯦ ꯌꯥꯎꯁꯪꯒ ꯊꯣꯛꯎꯅꯨ ꯂꯩꯅꯥ ꯇꯤꯟꯅꯥ ꯑꯃꯁꯨ ꯍꯧꯖꯤꯛ ꯌꯥꯝ ꯄꯥꯎ ꯑꯃ ꯇꯥꯔꯤ ꯌꯥꯎꯁꯪꯒ ꯊꯣꯛꯎꯅꯨ ꯁꯛꯄꯨꯗꯤ ꯏꯕꯨꯡꯉꯣ ꯀꯥꯟꯅꯗꯦ ꯅꯪꯒꯤ ꯁꯨꯃꯥꯡꯗꯨꯗ ꯇꯦꯕꯜ ꯑꯃꯅꯤ ꯇꯧꯔꯒ ꯏꯕꯨꯡꯉꯣ ꯃ꯭ꯌꯨꯖꯤꯀꯦꯜ ꯆꯤꯌꯔꯗꯨ ꯑꯗꯨꯝ ꯁꯥꯟꯅꯔ ꯅꯨꯡꯉꯥꯏꯅ ꯅꯊꯟꯗ ꯂꯩꯊꯣꯛꯎꯅꯦꯍꯦ ꯑꯗꯨꯅꯕꯨ ꯐꯗꯧ ꯃꯥꯜꯂꯦꯗ ꯍꯥꯏꯒꯨꯝꯗꯅ ꯑꯩꯁꯨ ꯌꯥꯎꯁꯪꯒ ꯊꯣꯛꯔꯣꯏ ꯑꯗꯣ ꯃꯥꯝꯃ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥ ꯑꯃꯇꯪꯗꯤ ꯍꯪꯖꯍꯧꯒꯦ ꯃꯥꯝꯃꯁꯤꯕꯨ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯕꯤꯔꯒꯦ ꯃꯁꯤꯒꯤ ꯋꯥꯁꯦ ꯇꯥꯕ ꯃꯁꯤ ꯅꯤꯄꯥ ꯃꯆꯥꯁꯦ ꯌꯦꯡꯉꯨꯅꯦꯍꯦ ꯅꯪ ꯃꯥꯝꯃꯁꯤ ꯏꯕꯨꯡꯉꯣ ꯆꯍꯤ ꯂꯤꯖꯔꯕ ꯆꯍꯤ ꯌꯥꯝꯖꯔꯕ ꯆꯍꯤ 42 ꯁꯨꯔꯦꯅꯦ ꯏꯕꯨꯡꯉꯣ ꯍꯟꯗꯛꯀꯤ ꯆꯩꯔꯥꯎꯕꯁꯦ ꯍꯦꯛ ꯂꯣꯏꯕꯗꯅꯦ ꯅꯤꯝꯐꯨ ꯄꯨꯔꯥ ꯆꯪꯒꯗꯕꯅꯤ ꯅꯪ ꯃꯥꯝꯃ ꯆꯠꯂꯒꯦꯀꯣ ꯂꯩꯍꯧꯔꯣ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ ꯏꯕꯨꯡꯉꯣ ꯁꯤꯗ꯭ꯔꯤꯐꯥꯎ ꯄꯨꯟꯁꯤꯌꯨꯀꯣ
ꯌꯥꯝ ꯍꯩꯈ꯭ꯔꯦꯀꯣ ꯑꯩꯈꯣꯏꯗꯤ monologue haitare ko mi ma khak na dum ngaktang sida thim ma khak sagalaga yam sanana su tobire ꯁ꯭ꯇꯨꯗꯤꯑꯣꯗ ꯑꯩꯈꯣꯏꯗꯤ ꯑꯦꯛꯇꯤꯡ ꯁꯨ ꯌꯥꯎꯅ ꯎꯔꯕꯅꯤꯅ ꯌꯥꯝ ꯍꯦꯟꯅ ꯃꯥꯜꯂꯦ ngai ligi bwari da ju sai Hitler sane na habdo sum acting je tawring ge Chap yi manabado. kan da sam se Hitler gi mong sam le ma no pas thing ba wa ma su oigre ado wari je yam ꯑꯗꯣ kan ꯋꯥꯔꯤꯁꯤꯁꯨ ꯍꯧꯖꯤꯛꯀ ꯌꯥꯝ ꯀꯟꯅꯁꯨ ꯆꯥꯅꯔꯤꯕ ꯋꯥꯔꯤ ꯑꯃꯁꯨ ꯑꯣꯏꯕ ꯊꯣꯛ ꯑꯣꯏꯅ ꯍꯥꯏꯅꯤꯡꯉꯥꯏꯁꯨ ꯂꯩꯄꯣꯟꯇꯦꯕ ado Sonica ji sauramani haiba ꯍꯣꯏ ꯁꯥꯎꯔꯝꯃꯒꯣꯟꯗ ꯑꯃꯨꯛ ꯍꯪꯁꯦ ngasai dagi question Hoi. ni discuss da sum wari sar leira Sonica soina sauramani Sonica da question kra hangse ꯁꯣꯅꯤꯀꯥ ꯃꯈꯥ ꯇꯥꯅ ꯇꯨꯡꯗ ꯀꯔꯤ ꯀꯔꯤ ꯇꯧꯒꯦꯅ ꯈꯟꯕꯤꯔꯤ ꯑꯩ ꯇꯨꯡꯗ ꯑꯦꯛꯇꯤꯚ ꯁꯥꯔꯚꯤꯁꯇ ꯆꯪꯒꯦꯅ ꯈꯟꯖꯩ ꯑꯦꯛꯇꯤꯚ ꯁꯔꯚꯤꯁ ꯄꯥꯝꯃꯤꯁꯦ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯄꯥꯕ꯭ꯂꯤꯛꯀ ꯄꯨꯂꯤꯁꯀꯒꯤ ꯊꯥꯖꯕ ꯃꯥꯡꯉꯛꯄꯁꯦ ꯑꯩꯅ ꯇꯨꯡꯗ ꯑꯦꯛꯇꯤꯚ ꯁꯥꯔꯚꯤꯁꯇ ꯆꯪꯉꯒ ꯈꯔ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯊꯥꯖꯕ ꯃꯥꯡꯕꯁꯦ ꯁꯦꯝꯒꯠꯀꯦꯅ ꯈꯟꯖꯕꯩꯅꯤ ꯌꯥꯝ ꯐꯖꯕ ꯋꯥꯈꯜꯂꯣꯟꯅꯤꯀꯣ ꯑꯗꯨꯒ ꯍꯣꯕꯤꯗꯤ ꯕꯦꯗꯃꯤꯟꯇꯟ ꯁꯥꯟꯅꯕ badminton je sum yumda haksang fit oina ba sum sanari natragana career moina mase ꯁꯦꯝꯒꯠꯀꯦꯅ ꯈꯟꯕꯒꯤꯔꯥ ꯑꯩ ꯀꯩꯅꯣ ꯌꯨꯝꯗ ꯁꯨꯝ ꯑꯍꯥꯡꯕ ꯃꯇꯝ ꯂꯩꯕꯁꯦ ꯁꯤꯗ ꯑꯩꯈꯣꯏ ꯗꯗꯥꯒ ꯁꯨꯝ ꯁꯥꯟꯅꯕ ꯑꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯕꯦꯗꯃꯤꯟꯇꯟ ꯄ꯭ꯂꯦꯌꯔ ꯂꯩꯕ꯭ꯔꯥ ꯀꯅꯥꯅꯣ ꯄꯤ.ꯚꯤ. ꯁꯤꯟꯙꯨ ꯁꯉꯥꯏ ꯀ꯭ꯋꯤꯖꯁꯦ ꯀꯔꯝ ꯀꯥꯟꯗꯒꯤ ꯁꯔꯨꯛ ꯌꯥꯕ ꯍꯧꯔꯛꯈꯤ ꯁꯉꯥꯏ ꯀ꯭ꯋꯤꯖꯁꯦ Sangai Quiz 2000 aina khanbada 18 gi anganba sarukdagi male question do ningjangi maitai je ariba londa kari haina kaurambage awasingna haina kothi haina kauram habado adu tangkak tu dagi saruk yaba haubre ꯀꯔꯤ ꯋꯥꯈꯜꯗꯒꯤ ꯁꯔꯨꯛ ꯌꯥꯕ ꯍꯧꯕꯤꯔꯛꯈꯤꯕꯅꯣ adu nimise ai radio tarambaneba anuda tanja sanaruba haigadra ko wahangdu Sangai Quiz tu mapa sanana taruraba ande question hangakpa jingdu da sum aiju pakum piningbagi adum inot amadum phaugreba matamdu dagi ade dum saruk yaba dum hau Sangai Quiz ki wari tawring es ko question kharaga mari lena sum hangjauge huji fawbada ngasi fawbada sandukri episode myam sida ko khwaidagi fazai na khanjaba question lay ꯈꯟꯈꯤꯕ adudi as masing thingam dena di laigre ado yam challenging oigiba amaju laigi answer pakhum do moibung na kainom oigibaneba mi myam adu yamnasu pakhum pinabu ngamna gidaban haina khalle kalika ima na ibudau khamlang bada musical instrument ama khudol tamakhi haina tawgiba question ama laigibane aduduma yam waagi thibadaju pak phangide hoi ꯃꯔꯛ ꯑꯃꯀꯣ ꯅꯤꯇꯤꯁꯀ ꯁꯣꯅꯤꯀꯥꯒꯁꯦ ꯑꯩꯈꯣꯏꯗ ꯑꯟꯁꯔ ꯊꯥꯕꯤꯔꯛꯄꯁꯦ ꯂꯦꯞꯂꯨꯔꯦꯕ ꯑꯗꯨ ꯀꯩ ꯃꯔꯝꯒꯤꯅꯣ ꯈꯪꯖꯕ ꯌꯥꯒꯗ꯭ꯔꯥ adudo kainone akuma hoi anaba yaurokpagi Guwahati sum chathok chasin nama laigi hojiti ima kastu tawtre ꯁꯉꯥꯏ ꯀ꯭ꯋꯤꯖꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯇꯥꯏ ꯍꯥꯏꯗꯤ ꯔꯦꯗꯤꯑꯣꯗ ꯇꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯝꯕ ꯃꯤꯗꯤꯌꯝꯗ ꯀꯃꯥꯏꯅ ꯇꯧꯔ ꯇꯥꯏ radio da tabasu yawe aduga YouTube ta upload tawrokpadu ngairaga ꯑꯟꯁꯔꯒꯨꯝꯕ ꯊꯤꯕꯁꯤꯗꯤ ꯀꯗꯥꯏꯗꯩ ꯊꯤ answer je ayamana net internet ta adu lairi kumbada thirakpaju yawe kaigum matamda ꯑꯟꯁꯔꯁꯦ ꯅꯤꯇꯤꯁꯀꯨꯃꯥꯔꯅ ꯑꯗꯨꯝ ꯊꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯣꯅꯤꯀꯥꯁꯨ ꯃꯔꯛ ꯃꯔꯛꯇ ꯃꯇꯦꯡ ꯄꯥꯡꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯔ madu ꯊꯤꯃꯤꯟꯅꯩ marakta mateng pang ayamana de aina thi hoi teamwork ne ba ko handaki February gi Sangai Quiz ki episode sigi wina lucky winner khan basida lucky winner oire haina lauthorok pase han ba yana na ta base karida kamaina tagi ai adu nimise ai sana di ngai di ngai kanda thaba ama harakpadagi karadum chatuyeba phangudreba anuda akoi inaupi manataba akoi kai masanupi amalai maingo haidana adu mana ai halakpaga tammeba dada nang smaina February thagi lucky winner oire haina lauthokena adu ai saji da haraweba haibam khangdana adu da ai sana tadabanina amsu kaina jumira la singsingnabado aduna upload tawrokpa ngaire YouTube channel da AIR Imphal YouTube channel sida aduga upload tawrokpadu tarakanda yam haraw haitare the matamda lucky winner oire na khan giba mikup se stegi haraw bodi dum lei biramani adagi na ngasi interview lei bespoki haraw balangtak na ba madumakti puraga chatpiramne na thajai ko ado ngasi hoji studio da sanga ga wari batai mu saba phang basida ani dugi nungai kari kari yam hele na hangaina question akoina thai answer do chumme haina khak lauthokpagi nungaiba ma adudagi smaina lucky winner oire haibagi nungaibajiga adagi smaina interview toroga nghaktang akoigi awa nungai kitang paugum jabaje asujuna haibam khangda nungai aduna thank you AIR Imphal bu matam punamakta miyamgi seba tung koina sanga tawbangamba oibiu haina aigi maikadi soda aina thongni jari ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯋꯤꯅꯔꯁꯦ ꯑꯣꯏꯔꯕꯅꯤꯅ ꯃꯈꯥ ꯇꯥꯅ ꯁꯉꯥꯏ ꯀ꯭ꯋꯤꯖꯁꯦ ꯋꯤꯅꯔ ꯑꯣꯏꯈ꯭ꯔꯕꯅꯤꯅ ꯇꯣꯛꯑꯒꯦ ꯀꯥꯏꯅꯒ ꯈꯟꯕꯗꯤ ꯂꯩꯕ꯭ꯔꯥ ꯈꯟꯗꯦ ꯈꯟꯗꯦ ꯑꯗꯨꯗꯤ ꯑꯗꯣ ꯈꯣꯏꯃꯥꯅꯁꯨ ꯉꯔꯥꯡ ꯅꯨꯡꯗꯥꯡꯗꯁꯨ ꯍꯥꯏꯔꯤꯅꯦꯕꯀꯣ ꯅꯪ ꯋꯤꯅꯔ ꯑꯣꯏꯔꯕꯅꯤꯅ ꯑꯟꯁꯔ ꯊꯥꯕꯗꯣ ꯕꯤꯠ ꯂꯩ
ꯂꯩꯔꯔꯣꯏꯅꯦ ꯅꯪ ꯇꯣꯛꯑꯗꯣꯏꯔꯥ ꯑꯩꯅ ꯅꯠꯇꯦ ꯏꯃꯥ ꯑꯩꯅ ꯉꯁꯤ ꯈꯤꯇꯪ ꯁꯤꯗꯩꯁꯤꯗ ꯋꯥ ꯈꯔꯗꯪ ꯍꯥꯏꯕ ꯐꯪꯖꯔꯤꯁꯦ ꯁꯉꯥꯏ ꯀꯨꯏꯁꯀꯤ ꯊ꯭ꯔꯨꯗꯩꯅꯦ 하이버바우 야예버거 아두나 상하이 quiz 시리아 인해 ngamingay sida winner 하이버 leite thariba question mayamdo akhoi pukning nosing oijo haidana sandokpiribane aduna winner dudi ngasi khak oira kanda loigini aduga knowledge dudi tung-sang dum makha thana dum lobadu mathau tabanina sangai quiz ki question je adum matam sangna adum lepa leitana aina he ngamingai answer se ai thagani haidana ai achetpa wasak se thamje hoi lepa leitana adum saruk ya biyo ekoi su mayam gi penana ba hena fajana ba honajage ado matang sida sangai quiz ki hujujik chaliba train sida haidare ko any suggestion bu orga su adegidi simadi hena improve to boya ba ko hojik leiri ba mong sida question hangni ba gi mai gi chang ji de dum yar ba khalle question ani hange adegi mai gi leiri ba medium je ko adi amazu hard oi da ba de easy oi adegi yam lu ba su na lai ba ju na ta ba changset amada adegi pakum je lai ba malaga ju hek pi ba da kitang khurau thang pa aduna question gi mai gi machat si asuki matik phajare aduga aina sum khanjaba da sports ki maram gumba kagumma tam da hapudi hapiri ko ando kharaga hena sana khona bagi lamjida question je dum tha amada saurangna episode se mari adino majing manga lere kana manga gumma sandok pasida episode amaji di dum compulsory sports ki wahang amanti adum yahanning base akhoi zo tawna ba hotna akhoi zo masigi matang sida kari kari to boya bage habado wari su yam nungai na sari ado ngasigi winner gi interview sida haidare ko sum mayam da nungai na ba results kumba mani dang sum hangsi ko yai ko nong yamna kanna chuba numit amadane ko nupa makhak ma se jatleba nong marak sidaisa ado ma se satin ju yaude adagi tupi ju yaude ma kemte yaude ba nong chotana bagi kano pambai amta mangonde yaude ba ko ado ma halakpa matamdana magi masam samna amta nong cholaga halakte ba ko ado kai gi oram dawale Sonica na kumbirasu yai Nitish na kumbirasu yai dum ya answer se haijar ora haibiro khangre huziki nupa se makok tangba nupa ne ba aduna ma se masam haudaba pa se makok tang boile me ba aduna sam haudam ne na sam nam ta chotre dana ado mathangi question ama hanga ke ba ko akhoi gi chahi ma da 12 months lai dana ko sigi manung sida 31 days lai ba months khara ma lai ba ko aduga 30 days lai ba months khara am julai ado 28 days lai ba months kaya lai ga ta ge 28 chahi ma sida ama months ama na khalaga haibira ne hangiba question jina ko sahi ma sigi manung da 28 days leiba tha kya lai ga da ge haba tha ama chuma bra tha train thoi kaino Sonica se yam Sonica na khame ko chuma le answer se adudi aroi boina question ama tanga hangjage ko ka damak adum ka khatpa sungkum kum dharak taba kai oigane ka dama dum ka kalak pa sungkum kum dharak taba sungkum kum dharak taba hen da di dum hen kalak henkan ti adum henkalak toine aduga handi sungan handarak taba chahi oidoini ko chahi je tum di henkale do handi sungan handarak de dana nungai ba wari watai mayam su saminare punsigi tangkagi wari mayam su khangja hore aduga ngasi studio da lakpi dana matam kitang pibi dana ko sangai quiz ki winner gi interview sigi damakta lakpi bagi damakta Moirangthem Nitishkumar madi Moirangthem Sonica ni basu air Imphal gi maike digi mukahna thagat chapa phungdok sari aduga somna tungda tawgena khalak pathabak mayam da su soidana ki mai pa aga praja mayam gi seba tawba oibangam biu haiba wisu bizari thank you so much sangai quiz bu matam sang mamang degi sponsor to birokpa Leikai carpentry works ki proprietor Leikai bijen bu hainingai leitana thagat jari tungda su makhata na praja gi seba tawba ngamba oibiu haina ai makai degi yam nungai jare dudi sangai quiz ta winner oidana ngasigi interview selak pidana matam khar pibi dana wari watai sabagi khudung sa basi pibi bidamakta Moirangthem Nitishkumar madi Moirangthem Sonica anibo mukahna thagapa phungdok sari loinana tungda tawgena khanba punsigi thabak sing pandam sing pangthokpa ngamdana mapung phana mai pakpa mi mo oiba ngamba oibiu haiba wishesu air Imphal gi maike digi bizari thagat phungdok sari thank you so much February thagi lucky winner oiduna Longjam Mairen khongda leiba Leikai Vision Carpentry Works ki proprietor Leikai Vision is sponsor toba prize fanglaba Hiyangthang mamang Leikai dagi Moirangthem Nitishkumar amasung Moirangthem Sonica aniga aikoi gi mihut sing Longjam Gunachandra amasung Uzeeta Soraisam ga unaduna wari saba sitaminakre adudi tangkak sigi oiba wahang sing ado mo hangjarak lage wahang sing asigi paukum amadagi tadana sumnaba honabiyo aduga tangkak khuding makta saruk yaba paukum amadagi tadana sumba miyoi singi marakta lottery otpa si yaubiduna lucky winner oibiduna Leikai business sponsor toba prize asi phangbiyo haiba wafam si mangoina na thamjari ahanba wahangda
Kamlang phabagi mamom sakpa ningol tarangnu luhongduna laukiba mahaki lengak matamda asiba leirol sanba burial of death asi hawdokibani hairiba mioi asi kanano wahang amuka na ningsingjari kamlang phabagi mamom sakpa ningol tarangnu luhongduna laukiba mahaki lengak matamda asiba leirol sanba burial of death asi hawdokibani hairiba mioi asi kanano Anisuba wahangda Bharata citizen natraga NRI singna angang ama yokpa yai habadi adopt tawba yai single female ga single male ga angang yokya habada khetnaba lay karino yokkadawriba angang aduga mama mapa oigadawriba sing aduga yamdrabada sahi kayagi gap laykadabano wahang amuka na ningsingjari Bharata citizen natraga NRI singna angang ama yokpa yai habadi adopt tawba yai single female ga single male ga angang yokya habada khetnaba lay karino yokkadawriba angang aduga mama mapa oigadawriba sing aduga yamdrabada sahi kayagi gap laykadabano Hangjariba wahang sing asigi paukum lagliba March ki tang 32 phawbagi manungda aikoi gi khutta yohanbirau paukum thabirakadaba fambai sing haijarake email gi kuthangda thabirakpa yai email gi kuthangda thabirake haragana sangaiquiz@gmail.com hairiba sida thabirau postcard ki kuthangda thabirakpasu yai postcard ki postal address na station director All India Radio Palace Compound Imphal 795001 aduga Facebook Messenger ki kuthangda thabirakpasu yai thabirake haragana aikoi gi Facebook page All India Radio Imphal hairiba sida thabirau Masiga loinena ngasigidi yausang kumhaigi nungaiba phongdokjari aduga nada yektana aikoi isafana leiba haibadusu oiminasi haiba wafam sisu thamjari Sangai Quiz ta saruk yabiraktuna thoram mapung phahan bikibasing thoram tabiram libasing Sangai Quiz na amuka hanna thagatsabaga loinena kurumjari